Laylatul Qadr Sakti se Labahing Saikul Hadis Hazrat Maulana Muhammad Zakaria Sahib Rahmatullah Alayhi Habirami Ramazan Thagi Ahing Singi Manungda Barkat Yam se Laba Laylatul Qadr Haina Khangna Ahing Amalai Qur'ane Pakta Masibu Thali Sing Amadagi Hena Fai Haina Takpiri Thali Sing Ama se Sahi Marfu Gomdoi Tha Marini Ahing Asita Ibadat Toba Pangjaraba Sing Tasing Namak Maraiba Farabani Ahing asigi ibadat po phangjarabadi sahi mrafu go homdoi tha mari dagi su hena ibadat tawbagi sawab phangan bigani tha lising amadagi hena fai haiba se tha kaya helhan bigadori bono haiba kanana su khangde Allah ta na khangi asigum bahing ama thambiram liba asi momin singi damakta chawba thawjal amani durbe manchur da Hazrat Anas radhiyallahu anhu na hujur sallallahu alaihi wasallam gi hadis ama bayan tawbiri Laylatul Qadr si ay umat ki damakta pibi bani atopo umat singda pibi khiba laite ahinga se pibi rakhi bagi maram da hadis kaya lai hadis khara da maru aina maram ama asum na pibiri hujur sallallahu alaihi wasallam na hau karba umat singi mapunchi sangki pa do wakal tawrui amasung makhoi gina jangdam narubata umat asigi mapunchi tenba si khalubada yamna awaba oirammi maramdi Afaba amalgi atoi ehen tanarakpada magi umat na punsi ten mana maramoiduna haukiba umat sing dagi hen badi lairadana manaba phawba oithok loi maramasina Allah na mahakingam khai leitaba thaujan dagi barkat chelaba ahing asibo pibi rakhibani haibadi kanagumba maraibo phaba ibungo ibe masingna magi punsi da asigumba chahi taradang mahakpo ahing taradang mahakpo sebiba mapuge ibada tauba phangja horabadi Sahi marfu humdoi tha mari dagi hena ibadat tawbagi sawab phangan bigani atopa hadisa madlai hujur sallallahu alaihi wasallam na nongwa bani Israel gi Allah wala amana tha lising ama chupna jihad tawkhibagi wari lidona sahaba singda tahan biramni sahaba singna taraga adugum baneki edo tanba phanglaroi haina thamoida nunglangba pokna khi maduda Allah na ahinga se pibi rakhibani Atopa hadisa mada asum nalai aikoi gi nabi sallallahu alaihi wasallam na bani Israel gi kom dagi sahi marfu second ama phawba Allah bu kauthok na ibadat tawkhiba nabi mari gi ming panbirammi makoi adudi Hazrat Ayub Hazrat Zakaria Hazrat Hizkil amasung Hazrat Yusa alaihi salam ne sahaba sing na taraga yam nang nakhi tanja asida Hazrat Jibril alaihi salam laglaga ahing asigi matik magun bu thariba sura Qadr solaga tahallami ahing asi thabirakbe gi maram da hadis kaya lai thabirakhiba gi maram adu tongan jarabasu aikhoi loksin gadaba maroi bu wafamdi Allah taala na ummati Muhammad ada choba thawjala ma oina ahing asi pibi khibani ahing asi da amal tawba asisu Allah na pangal pibi raga gangbadabani Mapunsida Laylatul Qadr bu nanthok handana ibadat tawriba miyoi sing ado kaya yamna maraibak farabano hadis ki lairi kaya da panbiri madude Quran Majid pu sura Qadr da hing asibu thabi rakhi telapna sura asigi tafsir makha da ijari masigi artha si Hazrat Aqdas Hakimul Ummat Hazrat Maulana Ashraf Ali Thanwi Sahib Thanwi Nawarullah Markadahu gi tafsir Bayanul Quran dagi lokthok sabani aduga tafsirna atopa larik si dagi Bismillahirrahmanirrahim Inna anzalnahu fi Laylatul Qadr Tasing namak aina Quran bu Laylatul Qadr gi ahing da thai surah number maudra gamathoi ayat number amma Ahing asida Quran Pak asi lauhem hafuz dagi asmani dunia da thabi khi wafam asimak nasu ahing asi matik magun chawi haiba yarabani haibati matik magun chawraba Quran Pak tharakpada atai atopa matik magun kaya su yawrabani aduga mathangge ayata hena pamsinnabagi damakta wahang ama hangbiri Wama adraka ma Laylatul Qadr Laylatul Qadr asigi matik magun kaya yamna chawagi haiban ha khangabara ahing asigi matik magun ha khangbra ahing asigi achauba amadi ngamkhei leitana thawjal aduna ha khangbra mathanga ayata masigi matik magun thabiri Laylatul Qadr khairun min alf shahr Laylatul Qadr se thalising amadagi hena fai masigi thangai sengba arthadi ahing asida
Allah ki ibadat tawbagi sawab na thalising ama ibadat tawbagi sawab tagi heli aduga kaya yam na hen bagi haiba adusu khangde تنزل الملائكة ahing asida farista sing kumlai allama rajina fajarba tafsir ama ibiri miyebu ahan ba sema matamda farista sing ni yengi pamdaba galoina na amasung Allah da hanga chaki he Allah nahang asigumba khana chainaga daba amadi imu naimu tanaga daba pot asibu jamin da thamga dawri bara madugi matungda ahan bada mama mapana o bada tukachaba ising marik ama oina nahak po ui madudagi Allah na ising marik adudagi angang ohenbi matam adudadi nangbu namana pa aduna nungsire asum sakholak to nga sidi asigumba Laylatul Qadr gi ahing asida Allah gi ibadat tawri masida farista sing na insan bu ahan ba semada thamkiba fataba wakal adugi kopi na bagi damak thabak ama oina nahakin nathakta lai والروح فيها ahing asida ruhul qudus haibade jibril alayhi salam zulai hazrat anas radhiyallahu anhu na bayan tauba hujur sallallahu alaihi wasallam ki hadis ama sunani bayhekki da panbiri hujur sallallahu alaihi wasallam na haidok pirami Laylatul Qadr gi ahinda hazrat jibril alayhi salam na farista sing jamaat ama galoina na kumlai amsung makhoina thengna ba Allah gi ibadat tawri ba mioi khuding makki rahmat ki dua tawbi بإذن ربهم من كل أمر Allah gi yathang inna makhoida shiri war rahmat che laba pakol sing puduna jamin asida kumtharai majahiri hakte iri farista sing ahing asida semki ahing asida Hazrat Adam alaihi salam bu semna na ba masak sing punchin ki janat ki upalwa pan sing thaki amasung ahing asida dua kabul tawi hain hadis kaya dalai durbe mansur da hadis ama bayan tawiri madudi ahing asida Hazrat Isa alaihi salam asman da pukat piki loina na ahing asida bani Israel gi tawbah kabul tawi ki سلام هي حتى مطلع الفجر Santi thambi ahing chuppa taseng namak ahing ase santi gi ahing ni fattaba khana chainaba singdagi lapthok hanbi ahing chuppa farista singna kangbu laklaga mapugi gunbu sakson jariba momin banda singda salam tawi barkat ase ahing saruk kharda tanate ahing chuppa nongalaba phawalai Allah gi kalamai pakta sandokna takpiriba ahing asigmatik magun khanglaba matungda ahing asigmatik magunching thaba hadis kaya bayan tawbirami Hazrat Abu Hurairah radhiyallahu anhu na hujur sallallahu alaihi wasallam dagi hadis ama bayan tawbiri kanagumana Laylatul Qadr gi ahing da mapung phaba iman ga loina na niyat chumna sawab phangna bagi damak Allah gi ibadat ki damak ta lep labadi haukraba guna pun ma kokthokpi hadis asida palliba lep pahaiba ase namaz buni tayum sung zikr tilawana sing ba to pa ibadat khudimak masi manung salli niyat chumna sawab phangna bagi damak haibagi arthadi magi niyat adu chumgadabani amasung Allah gi mamang da hek ngamjaba makai picture non jana amasung pukchel sengna Allah na yabina bagi damak amasung sawab phangna bagi damak wakhal thamlaga lepapuni Hazrat Khattabi rahmatullahi na haibi masigi arthadi mana tawjariba amal adugi sawab phangani haibada mapung phana thajabaga loina na harauna pamna tawbani asigumba ibadat ase polumni haina khaloidabani amasung phanghanbigani hairiba sawab ase phangadara phangloidara haibagi chingnaba wakal thamloidabani masi khangnaraba wafamni madudi achauba sawab ama phangnanaba khallaba aduga madu soidana phanghanbigani haibagi thajabasu apambasu leiraba madu oirabadi ibadat ado mapung phana tawbada thengnagadaba awaba ado yanglagani masinani kanagumana Allah ga naknaba hengalagli matik habide kurba ilahi phangba hengalagli matik Allah ge ibadat tama punchi chuppa kathokpa ngamlai masima sukhangjin gedabani madudi hadis asida banbiri ba hau kharba guna sing kopi haiba ase guna sagira khaktabuni maramdi guna kabira gidi habida achauba guna gidi amuk hanna tawjara roi haina tawbah tawdri phawba kopi roi haina Quran pakta takpiri maramaduna hadis sida guna kopi gani haiba lakpa khudi mak ase guna sagira tabuni habida apikpa guna tabuni hadis sida sagira
apikpa haiba wahi ase palamdriba asigi maram ani lay ahanbada asengba musalman di mangonda kabira guna layroi maramdi karigumba guna kabira ama langjarurabasu thamoi sengna mapuda onsinduna tawba tawdri phawba laitade pothade anisubada mati magul layraba laylatul qadar gi tanja asi fangbada kana gumana sawab fangani haibagi thajabaga loina na mapugi mangda lepa matamda langjakhiba gunasing khaluraga tangai fadana ikairagani ikai phamse thoi masi mangna su tawba oire asengba tawba di langjarure guna amuk tawjararoi haina chap yungna lepa asini aduga kabira guna achoba guna ama langjarurabadi laylatul qadar gi ahing natraga atopa dua kabul tawiba matam amada guna ado kopigani haiba thamoi sengna khanduna chinna tawba tawgadabani madu oirabadi allah na mahaki ngamkhai laitaba thaujana mahagi guna punama kopigani asum haina tawbada aikhoi gi su dua yawbiyu nungsibagi damakti sap manai awan nuai animak nungsibagi damakti sap manai awan nuai animak mahaulai pot khudingmak thamoina bo pamlabadi mahaulai pot khudingmak thamoina bo pamlabadi Hujur sallallahu alaihi wasallam gi punsida aikhoini amuk wakhan thamsi akhirata azab lairaroi loina awang ba thak phangan bigani haina lagi maikai digi harau pau kaya kana fanglaba phawada makhong makut pomba makai ahing chuppa chupna lagi abadat len bikhi momin singi marakta mahaki matau tamjakhi ba allah wala kaya laikhi amasung leiri makhoi su aikhoi gum mi ngaktani maram maduna hujur sallallahu alaihi wasallam ne ibadat tawbagi apamba leirami ba adumna aikhoi su leiba ase oithokte haina kanana su haifam thokte taseng-badi thamoida apamba thamba aduni apamba bu leirabadi sangomgi turenal fangnaba ching hogai bada aruba natte thabak ase kanagumba burjuk amagi khidamatta leitringaida phangba wana thoi khudagi machu chu haning labadi saba tau fakir singi khudol ase phangdabani ningthau singi konungda khudagi machu chu haning labadi saba tau fakir singi khudol ase phangdabani ningthau singi konungda Hazrat Umar radhiyallahu anhu na isa namaz matungda yumda halaklaga hing chupa faraz gi azan tadri phawba namaz sonduna lenki aduga Hazrat Usman radhiyallahu anhu na nungthil roza helaga hingi saruk ahum thokpagi ahan ba saruk tanga hektang tumlaga hing chupa namaz sonduna lenki bar rakat amada Quran mapum ama sonki Hazrat Saddad radhiyallahu anhu na hing chupa tumba yadaduna on thoina khangki aduga hai Hey Allah dozaki akibana aigi tumning babu mahan bikre Hey Allah dozaki akibana aigi tumning babu mahan bikre Hazrat Sa'ad bin Yazid radhiyallahu anhu na Ramzan thada Maghrib amasung Isa namaz maraktang ahektang tumlaga hing chuppa Allah gi ibadat telen bikhi Hazrat Sila bin Asiyam radhiyallahu anhu na hing chuppa Allah gi ibadat tawraga nong ngalakpada asumna dua tawki Hey Allah nahaki jannat po phanghan biu haiba se tik nachade adubo dozaki maidata dagi de kan biu Hey Allah nahaki jannat po phanghan biu haina haiba se tik nachade adubo dozaki maidata gi de kan biu Hazrat Qatada radhiyallahu anhu na Ramzan thagi ahing ahum khudingi Quran Sharif khatam tawbirami adugo arwai ba hing taradadi ahing khudingi Quran Sharif loina solammi magi marup mapang singna karamna masingam bagi haina hangbadam hakna khumki aina thoidok hendokna barakat leiraba ahingi mingsing Allah gi mingsing lauraga top dua ama tawjabagi mahai oina ngamhanbi bani numit yungba matung hektang tummi madugi maramda sumna hai hadista kainula taw hai sunat ni khanduna numit yungba matung da hektang tumba asisu kainula kawi Quran Sharif tilawat tawba matamda aduki matik kapi madudi laikai mising na mabu nusiba phawrai Hazrat Ubada bin Samit radhiyallahu anhu hai Laylatul Qadr ge asengba tarik aikhoida takpi nabagi damakta noma hujur sallallahu alaihi wasallam na lengthok piraklami laibak thibadi muslim ani khatnarami maduda hujur sallallahu alaihi wasallam na haidok pikhi ai nakhoida Laylatul Qadr ge asengba tarik tak nabagi damakta thorak pani adubu mi ani khatnarambadagi asengba tarik adoho Allah na kawhan bikre nakhoigi damakta di masina farawani maramaduna ahinga se mapan taret amasung mga sowa ahing singda thiyu
hadis asida maruina wafam ahum panbiri ahan badi khana saina badagi wafamni Laylatul Qadr gi sab saba tarika do kauhan bikre masita natana khana saina bana barkat khuding mapu manghan nabagi maram oi noma Rasulullah sallallahu alaihi wasallam na sahabai sing da hanglammi ai na khoida namaz roza amasung sadaka dagi he na phaba amal ama taura sahaba singna tangai fadana takpi na hajarami hujur sallallahu alaihi wasallam na haidok pikhi nakhoi na sen nungsi na laminau tasing na makkat na bana na khoi gi iman mangki haibadi khur blade na sam kokthok pagumna khatna saina bana din bu sumang halli dunia tanuduna din bu masak khangdri ba mioi singidi lairadana thoidok hendong ne bada tawriba mioi phawbana makoi masen khatna saina bada luptuna lai Rasulullah sallallahu alaihi wasallam gi sanaya thang asige mayokta ngakkanduna aina chumi haiduna chanadana lai taigumsung aikoina khana sainari ngai musulman singi izat ngakte amadi Allah gi Rasul sallallahu alaihi wasallam gi sanaya thasing aduge wakhan phawa thamde atoba bu izat manghana ba amadi hanthana khanba matam supada khanduna leiriba miyoi singna asikpada tuminna phamduna makoi masana masabu kaya yamna manghanjara bagi haiba do khanthapam thoi aduga asigumba chopningai oiraba thabak sing ase tawbana Allah gi miyeng da kaya yamna mai khugadoribano amadi dunia dana kaya yamna chop libano haiba adu su khanthanigai ni hujur sallallahu alaihi wasallam na haidok pirami madudi kana gumba amana muslim masin manaw amabu numit humni dagi hena mari kaknarabadi matuga adum tawringaida sirabadi mahak ado jakta chumdring chatlagani hadis amada takpiri ningthau kaba amasung sagwan sen numit khudingda Allah gi nakta banda singi amal taw utli Allah gi thaujanna makoi gi apha ba amal gi mapana mushrik sing natana khuding makki guna kokthok piduna ta lay aduga khana chainaraga kaunada duna leiriba mioi ani gi guna kokpi bagi matangda Allah na hai makoi ani chanadriba phawba makoi gi amal sigu du thamkho atokpa hadis amada asumna Allah gi nabi na haibiri ningthau kaba amasung sagwan sen khudingda banda gi amal utpada tawba haste ga par tawriba mioi khuding makki guna kokpi aduga khana chainaduna chanadriba mioi singi amal lado loksin bide atokpa hadis amada Rasulullah sallallahu alaihi wasallam na asumna takpiri sabe barat ki ahingda makluk punna makki mathakta Allah gi thaujal haithabi amadi guna sing kokthokpi aduga mioi ani gi di guna kokpi de amana kafir Allah bu thajadaba aduga atoppa aduna tharum tawriba mi atopa hadis mubarak da Allah gi nabi na masisu haibiri mioi makal ahum lai makoi gi namaz kabul tawina bagi tamakta koktage kap ama phawba lankhatte makoi manung dagi amadi khatna chainari ba singni Laylatul Qadr gi sabsaba tarik lotuna thambirami ba asigi kana bakaya lai haiba ulma singna takpiri masi yamna wangkharba hikamat amani ahan badadi barkat lairaba ahing asigi sabsaba tarik khanghan biram labadi atopa ahing singda mioi kaya yabada tawram loi thadok lamgani pheba masina ahing khuding asigumba ahing ase oiramba yai khanduna masibu thiriba mioi sing aduna ahing kaya yabada tawduna leli amusung mahaki rohanet ki thak wangkhal hali amusung Allah gi manakta naksil hali amusung dunia amusung akhirata yai phabang ta pibirei Laylatul Qadr asibu makoi gi saruk ko hinbi ani subada gunagi thabak sing thadok pa ngamdaba mioi kaya lei ahing adu khanglaga maduda gunagi thabak sing tawrabadi kaya da kiningai oiba amusung laibok thiningai oirabano. Subscribe to my channel and also press this bell icon.